ꯁꯦꯀꯦꯟ ꯑꯃ ꯐꯥꯗꯅ ꯑꯣꯕ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯉꯁꯤꯐꯥꯎꯕ ꯏꯆꯥꯒꯤ ꯃꯤꯅꯣꯛꯇꯣ ꯏꯆꯥꯒꯤ ꯃꯃꯣꯅꯣꯛꯄꯨ ꯅꯨꯡꯁꯤꯕꯃꯩ ꯌꯦꯡꯉꯨ ꯑꯩꯍꯥꯛ ꯑꯁꯤ ꯀꯌꯥꯗ ꯇꯣꯜꯂꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯟꯗꯨ ꯌꯦꯡꯕꯤꯌꯨ ꯏꯆꯥꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯕꯨ ꯐꯪꯗꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯑꯣꯏꯔꯦ ꯏꯆꯥꯒꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯔꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯜ ꯃꯊꯦꯜꯒꯤ ꯈꯣꯡꯖꯪ ꯆꯪꯖꯪꯒꯤꯗꯤ ꯍꯥꯏꯅꯗꯤ ꯂꯦꯞꯇꯦ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯏꯆꯥꯒꯤ ꯑꯁꯦꯡꯕꯃꯛꯇꯤ ꯈꯪꯅꯤꯡꯉꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯁꯨ ꯗꯥꯏꯅꯤ ꯀꯩꯅꯣ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯇꯧꯍꯩꯗꯕ꯭ꯔꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯑꯃꯇꯁꯨ ꯂꯩꯇꯕ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯅ ꯇꯧꯗꯤ ꯇꯧꯅꯤꯡꯗꯗꯅ ꯆꯍꯤ ꯑꯃ ꯈꯪꯉꯛꯄꯅꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯊꯧ ꯃꯉꯝꯁꯦ ꯌꯥꯔꯤꯉꯩꯗꯤ ꯇꯧꯔꯣꯏꯅ ꯈꯥꯡ ꯂꯩꯖꯕꯅꯤ ꯄꯨꯡ 8:30 ꯏꯃꯥ ꯏꯅꯥꯎꯕ ꯅꯪ ꯌꯥꯝ ꯉꯜꯂꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯃꯥ ꯐꯣꯟ ꯊꯥꯅꯕ ꯉꯥꯛꯇꯪ ꯌꯦꯡꯉꯨꯒꯦ ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯁꯦꯀꯦꯟ ꯑꯃ ꯐꯥꯗꯅ ꯑꯣꯕ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯉꯁꯤꯐꯥꯎꯕ ꯏꯆꯥꯒꯤ ꯃꯤꯅꯣꯛꯇꯣ ꯏꯆꯥꯒꯤ ꯃꯃꯣꯅꯣꯛꯄꯨ ꯅꯨꯡꯁꯤꯕꯃꯩ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯇꯣꯏꯁꯦ ꯑꯩꯒꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯏꯆꯥꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯃꯥꯟ ꯑꯝꯇꯁꯨ ꯐꯪꯗꯅ ꯇꯧꯅꯩ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯍꯁꯤꯒꯤ ꯄꯥꯜꯂꯤꯕ ꯑꯆꯧ ꯑꯁꯥꯡ ꯁꯔꯀꯥꯔ ꯄꯥꯏꯕ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯔꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯍꯤꯡꯖꯕ ꯄ꯭ꯔꯖꯥ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯣꯟꯅ ꯍꯤꯡꯕꯒꯦ ꯍꯥꯏꯁꯦ ꯃꯁꯤ ꯎꯔꯒ ꯁꯔꯀꯥꯔ ꯄꯥꯏꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯆꯧ ꯑꯆꯧ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯑꯣꯏꯔꯣꯀꯣ ꯑꯩꯍꯥꯛ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯁꯤꯡ ꯁꯒꯣꯜꯕꯟ ꯇꯥꯌꯦꯟ ꯀꯣꯂꯣꯝ ꯂꯩꯀꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕ ꯐꯤꯖꯝ ꯍꯦꯃꯖꯤꯠ ꯁꯤꯡ ꯑꯃꯗꯤ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯁꯥꯇ꯭ꯔꯤ ꯑꯅꯤ ꯌꯣꯡꯖꯥꯡ ꯇꯦꯛꯀꯤ ꯖꯒꯥꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕ ꯍꯦꯃꯟꯖꯤꯕꯨ ꯄꯣꯛꯄ ꯑꯩꯍꯥꯛ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯁꯤꯡꯅꯤ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯅꯤ ꯃꯥꯡꯈꯤꯕ ꯑꯁꯤ ꯍꯧꯈꯤꯕ 2023ꯒꯤ ꯖꯨꯂꯥꯏ 6ꯇꯒꯤ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏ ꯀꯔꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯀꯣꯟꯅꯗꯤ ꯃꯊꯪ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯀꯔꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯤ ꯌꯣꯡꯖꯥꯡꯇꯦꯛꯀꯤ ꯖꯒꯥꯗ ꯁꯨꯃꯥꯏꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯆꯥꯝꯃꯗ ꯆꯥꯝꯃ ꯊꯥꯖꯗꯨꯅ ꯂꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯌꯥꯎꯅ ꯒꯣꯚꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯖꯤꯠ ꯁꯤꯡ ꯍꯟꯖꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯌꯥꯕ ꯑꯅꯤ ꯑꯍꯨꯝꯅ ꯍꯦꯟꯅ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯃꯛ ꯁꯨꯝ ꯍꯧꯈꯤ ꯀꯥꯟꯅꯕꯗꯤ ꯑꯝꯇ ꯐꯪꯈꯤꯗꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯥꯒꯁ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯁꯤ CBIꯅ ꯄꯥꯏꯈꯔꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯃꯤ 4 ꯑꯃꯨꯛ ꯐꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯃꯁꯇꯔ ꯃꯥꯏꯟ ꯑꯃꯨꯛ ꯄꯨꯅꯦꯗꯒꯤ ꯑꯃꯨꯛ ꯐꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯀꯦꯁꯁꯤꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯀꯦꯁ ꯍꯤꯌꯥꯔꯤꯡ ꯆꯠꯊꯕꯒꯤ ꯑꯗꯨ ꯑꯗꯥ ꯂꯩꯇꯦ ꯑꯩꯅ ꯈꯪꯅꯕ CBIꯒꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯑꯣꯟ ꯇꯦꯂꯤꯐꯣꯟꯗ ꯍꯪꯕꯗ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯥꯃꯔꯨ ꯑꯁꯥꯝꯗ ꯆꯥꯔꯖꯁꯤꯠ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯈꯛꯇꯪ ꯃꯉꯥꯏ ꯀꯦꯁ ꯔꯤꯄꯣꯔꯠ ꯍꯥꯏꯕꯨ ꯑꯗꯨꯕꯨ ꯃꯇꯝꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅꯤꯅ ꯂꯥꯛꯏꯕ ꯖꯨꯂꯥꯏꯒꯤ 24 ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯕꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯍꯤ ꯐꯥꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯇꯝ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯃꯊꯧ ꯃꯉꯝ ꯑꯁꯦ ꯂꯥꯛꯏꯕ ꯇꯥꯔꯤꯛ 24 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯄꯨꯡ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕ ꯃꯇꯨꯡꯗ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯒꯤ 9 ꯐꯥꯎ ꯃꯅꯨꯡꯗ ꯌꯨꯝꯗꯒꯤ ꯁꯥꯔꯒ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏ ꯃꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯤꯗ꯭ꯔꯕ ꯊꯕꯛꯅꯣ ꯌꯦꯡꯉꯨ ꯏꯆꯥꯒꯤ ꯃꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯇꯁꯨ ꯐꯪꯗꯅ ꯁꯥꯔꯒ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯀꯣꯟ ꯀꯣꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯈꯕꯔꯁꯤꯡꯗꯁꯨ ꯌꯥꯎꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯃꯦꯗꯥꯝ ꯃꯤꯔꯥꯕꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯅ ꯌꯥꯔꯒꯗꯤ ꯀꯦꯁꯀꯤ ꯋꯥ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯇꯥꯔꯤꯛ 24 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯒꯣꯚꯔꯅꯔ ꯃꯦꯗꯥꯝ ꯎꯅꯩ ꯒꯣꯚꯔꯅꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅꯁꯨ ꯀꯨꯜꯖꯤꯠ ꯁꯥꯍꯦꯕꯁꯨ ꯎꯅꯔꯦ ꯑꯗꯨꯕꯨ ꯍꯧꯈꯔꯦ ꯇꯥꯔꯤꯛ 10ꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯝꯇ ꯐꯪꯗꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤना ꯂꯥꯛꯏꯕ 24ꯁꯤꯗ ꯃꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯏꯆꯥꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ
गी हाइगद्रा खंदे सोखिबा पनगिबा मयाम अदुसु मपा अमा ओइना सोक पनगिबा इचिनाव मयाम दुगी अवाबदसु अइना सरुक याजरी मसिनी येंगो अय हागासी कयादा तोलबा मैतै नुपा अमा नो हाइबदु मयाम खंदु येंबियु इचागी सरु मसेत अमा फंगदना मसागी मथौ मम तौबो सुंगमद्रबा मैतै अमा ओइना ख्वाइदगी तोनबा मी हाइबदो अयहाक ओइरे अदुना लेबा मियामदा इचागी मथौ मगमदो पांथौचरके हाइना मियामदा निजरी